Nitai Pachu Thekte Leiba Bharatiya Janata Party ki thambal shanglen mamangda Pakistan ki Foreign Affairs Minister Bilawal Bhutto Zardari ki mitam saduna meithakhre. Handakta Pakistan ki Foreign Affairs Minister Bilawal Bhutto Zardari na Leibagasi ki Prime Minister Narendra Modi ki mathakta ludaba wafam phongdokhiba adugi matangda yaningdaba kholau sing lauduna famkiba ngasigi wakat mifam aduda BJP Manipur Pradesh ki President A Sardar yauna tongan ba maruoiba party ki thongmi sing amade BJYM Manipur Pradesh ke mihut singna saruk yakhe mitam meithaduna yaningdaba phongdoktuna famkiba mifam adugi matangda BJYM Manipur Pradesh ki Vice President Desraj Yumnamna phongdokhibada terrorism gi epicenter oiriba Pakistan na malem pumbana ikai khumnariba lebak asigi Prime Minister amagi mathakta yumfam yaudaba luzadaba wafam thamlakpa asi akanba maongda yaningde post pandemic matungi transition matam asida lebak asina chawkhat khongthangi khongjel yanglakpa asi ubada kalakpa fauduna lebak asida yengsilaklibane chahi decade ani gi manungda chawkhat khonjel ge lebak asina malem gi makok oigane asigumba Pakistan gi luzadaba thawong asi akanba maongda yaningde haike Amaramda Hiramasiga Mari Lenana, State Asigi Governor Dangasi Memorandum Amasu, BJYM Manipur Pradesh na Pisilagane. Shame, Pakistan! Shame, Pakistan! Bilawal Bhutto! Down! Bilawal Bhutto! Down! Bilawal Bhutto! Bharatiya Janata Party की headquarters निताई पाचु थे कि mamangda मैम family बसी यामना चावबा मरम अमगिनी मसी अकोइना लाइन लोकजदे ngarang United Nations Security Council की मीटिंग अमदा ngarang भारत की प्राइम मिनिस्टर बु पाकिस्तान की एक्सटर्नल अफेयर्स मिनिस्टर बिलावल भुट्टो हारिब नुपासिना यामना थीना रिमार्क याम अथीब रिमार्क अमा पीकी महाकना पीकीब रिमार्क अदु एकोइ यानिंगदे मखोई गुंबा पाकिस्तान हारिब लम टेररिस्ट असुक कुइना योखतलगा ओसामा बिन लादेन याउना पाकिस्तान दा लोटलगा थमंबा चाही सांगला मतमजिदा अखोइना इंडियाना मखोइबु एक्सपोज तौरिबा पृथ्वीदा मयाम पृथ्वीना सु उबिरी that Pakistan is the epicenter of terrorism aduga akoi ki India di akoi zero tolerance lei terrorism ke against da aduna maram oiraga hujik yeng biyu Pakistan hariba country si makoi frustrate oire makoi pakhatle makoi akoi da green and envy oire makoi akoi da kala e because hujik yeng biyu transition period ni post pandemic transition period ni amadi अकोई की हुजिक चथरिबा रशियन यूक्रेन वार की मतमसिदा अकोई की इंडियाना सुक लूरबा मतमसिदा G20 समिट अकोइना हंदक अकोइना एज्यूम तौरिबा प्रेसिडेंसी जा यामना चावबा मेसेज नि पृथ्वीजिदा लाकदौरिबा डिकेट्स अनिदा इंडियाना विश्वगुरु ओइगनी